masi mayamda ngasi khanghanjaningi Ishwar masibu ngasi khanghanjanabagidamak aikhoida thaujal pinabiyu. Wakhal asi tasengna ngai. Nangi wakhalna nahanwai haukraba loikraba karigumba amadagi chattuna karigumba ama lauruba yai. Karigumba kanda haukraba thaudok ningsingba asi phai adubu karigumba kandadi haukraba sing asi aikhoi kaukthokpa darkar lei. Nangi wakhal sinasu tungi punsida chatluba yai. Nangi wakhalda leiba asi yamna maru oi maramdi Pauro kulhumdoigi tareta hai madudi mina mahakki thamoida khanba adu mahak oirai. Aina masi asumna hainingi madudi wakhalna chatpaduda miduna inai. Nangna nangi wakhal adu phong saba chocolate amada kuina sum leirabadi madu soidana phangani haijaningi. Amen. Masi haibadabudi khara nokningi adubu achumbadi. Achumbani. Nangi wakhalna chatpa maikei aduda nangna inai aduna aikhoina khanba asi yamna maru oi. Hauzik mi mayam amana makhoigi wakhalbu lakshinba ngamloi haina khalli. Madu aisu yamna kuina khalami aina khanbasi ai hongdokpa ngamloi adubu nang ngamgani. Nangi wakhalsing adu nangna khanba ngammi aduga madu seksinna khandokpa darkar lei. Ani suba Korinthia hai. Madudi nangi wakhalda aranba wakhal ama laklabadi madu hundoktuna Ishwargi wahaidagi ama laukhattuna khallu haina. Ishwarna aikhoi khudingmaki afaba thorang lei mi khara khakki natte. Mi khudingmakini. Mafam asida leiriba mi khudingmak amadi TV-da yengliba khudingmakkidamak Ishwarna afaba thorang lei adubu Romia 12da aikhoina khangba darkar leiba ama hairi madu yengminasi Romia 12gi ani. Taibang palgi sakong lauganu. Polna Christian singda taklami. Mahakna hairi mafam aduda chattuna taibang pangi matawgum tawganu. Adubu Ishwargi afaba ayaba amasung sangkhonba adu karino haiba nakhoina sangyengduna khangnanaba nangi wakhal amuk nauhanbana nakhoi sakong onthou. Nangi damak Ishwarna thambiba aningba adu nangna sangyengduna khangbayai. Ishwarna wasak piba sing aduda nahakna khong thangdokpa ngami. Nahakna Ishwargi wahai adu mahakna tawbigani haiba adu tawbra tawdabra yengbayai. Nahakna Ishwarna khanbagum khanba tamlabadi Ishwarna nangidamak thambiriba afaba thorang adu phangani. Ishwarna khanbagum khanba tamu Saitanna aikhoibu maithiba pinaba hotnabada mahakki ahanba lalong adudi aikhoigi wakhalda oidaba haijinba asini. Ishwargi wahaiga sanadaba wakhal hapsinba asini. Natragana mahakna Eve-ta tawkhibagum Ishwargi wahaidagi khara semdoklaga hairakpasu yai. Madugi pambidudagi uhai adu chaba yaroi haina Ishwarna tasengna haibrane. Nangna madu charabadi nangsu mahakum oirakani haibasi mahakna khangi. Aduna mahakna Ishwargi wahai adu pura kakthatpanati adubu khara semdokpani. Adubu ai amuka hanna haijage madudi nang nasagidamak henna tagadabani. Nahak pabatai Doctor oiningba kana amattana makhoi sahi kaya ama padanadi Doctor oigani haina khanba yaroi. Ngasi aikhoi kokki oiba gyandi yamna leire. Adubu phongdok pibadi mapung phana leitri aikhoi phongdok piba darkar lei. Aduga Ishwargi wahaina hairiba adu tawnabagidamak pangal natraga phongdok piba adudi wahai adu hanjin taraga lai. Aduna nahakna achumba adu tariba makai nangonda fazillamba launam amadi adum hangdoklibani. Aikhoina wakhalgi matangda chinna ngangba
ꯋꯥꯍꯩꯒꯤ ꯄꯥꯡꯒꯜꯒꯤ ꯃꯇꯥꯡꯗ ꯆꯥꯡ ꯅꯥꯏꯅ ꯇꯥꯕ ꯗꯔꯀꯥꯔ ꯂꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯨꯝꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯝꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯈꯟꯕꯒꯨꯝ ꯈꯟꯕ, ꯃꯍꯥꯛꯅ ꯉꯥꯡꯕꯒꯨꯝ ꯉꯥꯡꯕ ꯇꯝꯗ꯭ꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ, ꯏꯁ꯭ꯋꯔꯅ ꯈꯟꯕꯒꯨꯝ ꯈꯟꯕ, ꯃꯍꯥꯛꯅ ꯉꯥꯡꯕꯒꯨꯝ ꯉꯥꯡꯕ ꯇꯝꯗ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯂꯩꯇꯦ, ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯂꯩꯇꯦ꯫ ꯃꯁꯤ ꯀꯅꯥꯅꯁꯨ ꯈꯪꯍꯧꯗꯕ ꯇꯧꯗꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ, ꯏꯁ꯭ꯋꯔꯅ ꯈꯟꯕꯒꯨꯝ ꯈꯟꯕ, ꯃꯍꯥꯛꯅ ꯉꯥꯡꯕꯒꯨꯝ ꯉꯥꯡꯕ ꯇꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯂꯩꯇꯦ꯫ ꯑꯃꯦꯟ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯍꯥꯏꯅꯤꯡꯕ ꯌꯥꯝꯅ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒ ꯂꯩꯔꯤ, ꯃꯗꯨꯗꯤ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯤ꯫ ꯅꯪꯅ ꯇꯝꯗ꯭ꯔꯒꯗꯤ, ꯏꯁ꯭ꯋꯔꯅ ꯈꯟꯕꯒꯨꯝ ꯈꯟꯕ, ꯉꯥꯡꯕꯒꯨꯝ ꯉꯥꯡꯕ ꯑꯁꯤ ꯇꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯂꯩꯇꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯕ ꯈꯔꯗꯤ ꯆꯪꯏ, ꯊꯕꯛ ꯈꯔꯗꯤ ꯆꯪꯏ, ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯇ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯈꯖꯤꯛ ꯈꯖꯤꯛ ꯅꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯑꯍꯣꯡꯕ ꯎꯕ ꯐꯪꯒꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯍꯟꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯔꯝꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯗꯨꯗꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯤ ꯑꯗꯨꯗ ꯀꯔꯝꯅ ꯑꯣꯏꯔꯛꯄꯒꯦ? ꯕꯥꯏꯕꯜꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ, ꯑꯔꯤꯕ ꯃꯈꯩ ꯆꯠꯈ꯭ꯔꯦ, ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯅꯧ ꯅꯧꯔꯛꯂꯦ꯫ ꯑꯔꯤꯕ ꯃꯤ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯤ ꯑꯩꯈꯣꯏꯅ ꯁꯦꯠꯆꯤꯟꯕ ꯌꯥꯏ꯫ ꯅꯪꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯑꯃ ꯍꯦꯛꯇ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯈꯪꯂꯕ ꯑꯗꯨꯒ ꯃꯗꯨꯒ ꯆꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃ ꯅꯪꯉꯣꯟꯗ ꯂꯥꯛꯂꯕꯗꯤ ꯑꯩ ꯃꯁꯤ ꯈꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨ ꯑꯆꯨꯝꯕ ꯋꯥꯈꯜ ꯑꯃꯅ ꯁꯤꯟꯖꯤꯟꯕ ꯌꯥꯏ꯫ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯎꯏ꯫ ꯅꯍꯥꯛ ꯆꯤꯡꯅꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯃꯤꯗꯨꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯦ, ꯑꯗꯨꯕꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯧꯕ ꯑꯁꯤ, ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥ 13ꯗ ꯌꯥꯎꯕ ꯅꯨꯡꯁꯤꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯊꯥꯖꯩ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨ ꯑꯩꯅ ꯊꯥꯖꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣই ꯂꯥꯏ ꯐꯠꯇꯕꯒ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕ ꯋꯥꯍꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯋꯥꯈꯜ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯊꯥꯡꯊꯕꯅꯤ꯫ 2 ꯀꯣꯔꯤꯟꯊꯤꯌꯥ 10:3-5 ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯟ ꯁꯣꯛꯅꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯟꯕ ꯇꯥꯏ꯫ ꯅꯪꯅ ꯅꯤꯡꯕ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯍꯪꯖꯧ꯫ ꯅꯪꯅ ꯅꯤꯡꯕ ꯀꯥꯏꯔꯕꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯐꯪꯒꯅꯤ꯫ ꯅꯪꯅ ꯇꯣꯛꯊꯣꯛꯅꯤꯡꯕ, ꯊꯥꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯊꯟꯇ ꯍꯪꯖꯧ꯫ ꯅꯪꯅ ꯇꯣꯛꯊꯣꯛꯅꯤꯡꯕꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯐꯪꯒꯅꯤ꯫ ꯑꯃꯦꯟ꯫ एफेसाꯒꯤ 3:12 नखोइना नखोइगी हान्ना पामलंबा मिपानगी मरीदा मिनंबगी अपाम्बगी मतुंग इन्ना मांगलिबा अरीबा मी अदु थादोउ। पोलना हाइरिबा असि नंगना ख्रिस्त खंद्रिङैदा तौरंबा अदु तोओ हाइबनी। नंगना ख्रिस्त लौसिनजरबदी नहाक्की लमसत साजत होंगबा ताई हाइबनी। कना कना थाजबिबगे। अदुगा नखोइगी वाखलगी थवाइना नौथोकहंदुना लेप्तना मसिगी नुमित खुदिंगी तौबा थबकनी। नुमित खुदिंगी नंगी वाखलदुदा पुकनिंग चंगबताई। नहाकना थवाई असेंगबा अइना ईश्वरगी वाहैगा चानदबा अरानबा वाखल लाकपदा अइंगोंदा खंगहनबियु। थवाई असेंगबा अइंगोंदा अपुम्बा वाखल लाकपदा खंगहनबियु। अदुगा नखोइगी वाखलगी
ꯊꯋꯥꯏꯅ ꯅꯧꯊꯣꯛꯍꯟꯗꯨꯅ ꯄꯗ 24 ꯏꯁ꯭ꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯨꯝꯕꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗ ꯁꯦꯝꯈ꯭ꯔꯕ ꯑꯅꯧꯕ ꯃꯤ ꯑꯗꯨ ꯅꯈꯣꯏꯅ ꯁꯦꯠꯂꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯗ 22ꯗꯒꯤ 24 ꯑꯁꯤ ꯌꯧꯅꯅꯕ ꯄꯗ 18 ꯑꯁꯤꯅ ꯊꯣꯡ ꯑꯣꯏꯅ ꯎꯍꯟꯅꯤꯡꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯍꯥꯟꯅ ꯄꯥꯜꯂꯝꯕ ꯃꯤꯄꯥꯟꯒꯤ ꯃꯔꯤꯗ ꯃꯤꯅꯝꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯂꯤꯕ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯊꯥꯗꯣꯛꯎ꯫ ꯑꯗꯨꯕꯨ ꯃꯌꯥꯏꯒꯤ ꯄꯗ ꯑꯁꯤ ꯌꯥꯎꯗꯅꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯂꯣꯏ, ꯃꯔꯝꯗꯤ ꯃꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯑꯣꯡ ꯑꯁꯤꯗ ꯍꯥꯏꯔꯤ, ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯧꯊꯣꯛꯍꯟꯗꯨꯅ ꯏꯁ꯭ꯋꯔꯅ ꯈꯟꯕꯒꯨꯝ ꯈꯟꯕ ꯇꯝꯗꯨꯅ ꯅꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯑꯣꯏꯅꯤꯡꯂꯤꯕ ꯑꯗꯨꯗ ꯌꯧꯔꯛꯏ꯫ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯅꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯍꯣꯠꯅꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯇꯥꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯈꯪꯂꯒꯗꯤ ꯃꯍꯥꯛꯅ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯒ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯁꯦꯟꯅꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯥꯁꯥ ꯇꯧꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛꯅꯤ, ꯅꯪꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯎ, ꯑꯔꯥꯟꯕ ꯋꯥꯈꯜ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯋꯥꯈꯜꯅ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯨ꯫ ꯅꯍꯥꯛꯅ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯗꯨ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅꯗꯤ ꯅꯨꯄꯤꯗ ꯑꯄꯥꯝꯃꯤ ꯍꯧꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯕꯗꯤ ꯅꯨꯄꯤꯗꯨꯒ ꯂꯥꯟꯅꯕꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯇꯨꯀꯠꯆꯕ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯨꯝ ꯅꯉꯣꯟꯗ ꯁꯣꯛꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤ ꯏꯁ꯭ꯋꯔꯅ ꯈꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯗ꯭ꯔꯤꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯥꯞꯂꯤꯉꯩꯗꯒꯤ ꯈꯪꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯅꯨꯡꯗ ꯑꯔꯣꯠꯄ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯏꯁ꯭ꯋꯔꯅ ꯈꯪꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯗꯥꯏꯇ꯭ꯌ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯂꯥꯟꯒꯅꯤ꯫ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥ ꯌꯦꯡꯂꯒ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯗꯤ ꯑꯄꯪꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯄꯥꯛꯅ ꯁꯟꯗꯣꯛꯂꯤꯕ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ, ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯃꯗꯨꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯅꯩ꯫ ꯏꯁ꯭ꯋꯔ ꯊꯥꯖꯗꯕꯁꯤꯡꯒꯤ ꯋꯥꯈꯛ ꯅꯠꯇꯦ꯫ ꯃꯐꯝ ꯄꯨꯝꯅꯃꯛꯇꯅꯤ꯫ ꯅꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗ, ꯇꯤꯚꯤꯗ, ꯃꯦꯒꯥꯖꯤꯟꯗ ꯀꯔꯤ ꯀꯔꯤ ꯌꯦꯡꯂꯣꯏꯗꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯝꯕ ꯐꯩ, ꯃꯔꯝꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯗꯨꯗ ꯆꯥꯎꯅ ꯊꯕꯛ ꯇꯧꯏ꯫ ꯑꯃꯦꯟ꯫ ꯋꯥꯈꯜ ꯅꯧꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯑꯣꯏꯔꯛꯏ, ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝꯗꯤ ꯅꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ ꯀꯌꯥ ꯑꯔꯨꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯎꯇꯥꯛ ꯂꯧꯈꯤꯕ ꯈꯔ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯇꯤꯚꯤꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯗ ꯐꯣꯡꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯇꯣꯞꯄꯗ ꯃꯇꯦꯡ ꯑꯣꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯨꯄꯤꯗ ꯑꯄꯥꯝꯃꯤ ꯍꯧꯕꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯠꯐꯝ ꯊꯣꯛꯇꯕ ꯃꯐꯝꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯏ, ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯗꯨꯅ ꯏꯔꯥꯜ ꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯈꯤ꯫ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯌꯥꯝꯅ ꯇꯧꯈꯤ, ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤ, ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯅ ꯂꯣꯠꯁꯤꯟꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯈꯤ꯫ ꯃꯤ ꯈꯔꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯈꯤ, ꯃꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯩꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯆꯠꯅꯤꯡꯈꯤꯗꯦ꯫ ꯏꯔꯨꯖꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯐꯥꯎꯕ ꯑꯩ ꯎꯕ ꯄꯥꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯎꯔꯕꯗꯤ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯒꯗꯕ ꯑꯗꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯙ꯭ꯌꯥꯟ ꯇꯧꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯔ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯗꯨꯅ, ꯃꯗꯨꯅ ꯃꯍꯥꯛꯀꯤ
ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯅꯅꯕ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯕꯒꯨꯝ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯙ꯭ꯌꯥꯟ ꯇꯧꯅꯕꯒꯤ ꯈꯟꯒꯠꯈꯤꯕ ꯋꯥꯍꯩ ꯈꯔꯗꯤ ꯒꯂꯥꯇꯤꯌꯥ 5:19-23 ꯑꯁꯤꯅꯤ, ꯃꯔꯝꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯈꯣꯏꯕꯨ ꯅꯅꯤꯡꯇꯝꯅꯕꯒꯤꯗꯃꯛ ꯀꯧꯕꯤꯔꯦ꯫ ꯑꯁꯤꯇ ꯅꯈꯣꯏꯒꯤ ꯅꯅꯤꯡꯇꯝꯕ ꯑꯗꯨ ꯍꯛꯆꯥꯡꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯅꯨ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯑꯃꯒ ꯑꯃꯒ ꯁꯦꯕꯥ ꯇꯧꯅꯧ, ꯃꯔꯝꯗꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯄꯨꯝꯕꯕꯨ ꯋꯥꯍꯩ ꯑꯃꯅ ꯊꯨꯡꯍꯟꯕꯅꯤ, ꯃꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ, ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯪꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯙ꯭ꯌꯥꯟ ꯇꯧꯕ ꯑꯗꯨ꯫ ꯙ꯭ꯌꯥꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯗꯨꯅ ꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯅꯠꯇ꯭ꯔꯒ ꯍꯧꯅ ꯍꯥꯏꯗꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯂꯥꯟꯅ ꯇꯧꯕꯤꯈꯤ, ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯆꯨꯞꯄ ꯏꯔꯥꯜ ꯂꯩꯖꯕ ꯑꯣꯏꯅ ꯐꯥꯎꯈꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯔꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯃꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯆꯍꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯁꯣꯏꯔꯕꯒꯦ ꯍꯥꯏꯅ ꯍꯪꯖꯈꯤ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯄꯔꯥ ꯈꯪꯂꯛꯄꯗꯒꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯦꯞꯃꯤꯟꯅꯔꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯑꯗꯨ ꯑꯩꯒꯤ ꯗꯥꯌꯤꯠꯆ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯑꯩꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯏꯔꯥꯜ ꯂꯩꯖꯕ ꯐꯥꯎꯅꯕꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯈꯤ, ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯪꯈꯤ, ꯑꯗꯨꯕꯨ ꯐꯥꯎꯕꯗꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤ꯫ ꯅꯪꯅ ꯈꯪꯂꯤꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯕꯨ ꯑꯃꯨꯔꯛ ꯑꯔꯣꯏꯕꯗ ꯑꯗꯨꯝ ꯉꯝꯈꯤꯒꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯔ ꯑꯃꯨꯔꯛ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯌꯦꯛꯅꯕꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡ ꯃꯦꯁꯦꯖꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯪ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯦ, ꯁꯦꯡꯁꯨ ꯁꯦꯡꯂꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯃꯨꯛ ꯎꯕ ꯃꯇꯝꯗꯗꯤ ꯅꯪꯉꯣꯟꯗ ꯃꯈꯣꯏꯕꯨ ꯃꯦꯠꯅꯤꯡꯕ ꯐꯥꯎꯔꯤꯕ ꯑꯗꯨ꯫ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯈꯦꯠꯅꯅ ꯐꯥꯎꯕ ꯂꯩꯇꯦ꯫ ꯐꯥꯎꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯤ ꯆꯨꯁꯤꯟꯈ꯭ꯔꯦ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯆꯠꯐꯝ ꯊꯣꯛꯄꯗ ꯐꯥꯎꯕꯗ ꯑꯣꯏꯅ ꯆꯠꯂꯦ꯫ ꯅꯪ ꯂꯥꯟꯅꯗꯤ ꯐꯥꯎꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯨꯝꯅ ꯇꯧꯕꯗꯤ ꯉꯝꯃꯤ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯅꯤꯡꯕ ꯐꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯂꯩꯖꯕ ꯐꯥꯎꯕ ꯌꯥꯏ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯌꯥꯏ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯁꯤ ꯏꯁ꯭ꯋꯔꯗ ꯆꯨꯝꯍꯟꯕꯤꯔꯦ꯫ ꯑꯩꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯩꯁꯤ ꯏꯔꯥꯜ ꯃꯄꯨꯡ ꯐꯥꯅ ꯀꯣꯛꯄꯤꯈ꯭ꯔꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯒꯤ ꯏꯔꯥꯜ ꯑꯗꯨ ꯅꯣꯡꯄꯣꯛꯀ ꯅꯣꯡꯆꯨꯞꯀ ꯂꯥꯞꯅꯕꯒꯨꯝꯅ ꯏꯁ꯭ꯋꯔꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯈꯪꯕ ꯌꯥꯏ, ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕꯗ ꯑꯩꯉꯣꯟꯗ ꯐꯥꯎꯅꯤꯡꯕ ꯐꯥꯎꯁꯅꯨ, ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅ ꯐꯒꯅꯤ꯫ ꯀꯥ ꯑꯁꯤꯗ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯠ ꯄꯥꯡꯕꯒ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯆꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯐꯥꯎꯕ ꯗꯔꯀꯥꯔ ꯇꯥꯗꯦ, ꯑꯩ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯆꯍꯤ 9 ꯑꯣꯏꯔꯝꯒꯅꯤ ꯁꯤꯗꯒꯤꯅ ꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯆꯤꯟꯅ ꯍꯥꯏꯗꯣꯛꯄ ꯑꯃꯗꯤ ꯙ꯭ꯌꯥꯟ ꯇꯧꯈꯤꯕ ꯑꯁꯤ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯤꯡꯂꯤꯕ ꯑꯗꯨ ꯅꯪꯕꯨ ꯊꯤꯡꯅꯅꯕ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯇꯧꯅꯕ ꯇꯧꯔꯛꯀꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯖꯤꯛ ꯁꯨꯝ ꯐꯒꯠꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯅ ꯃꯗꯨ ꯐꯪꯈꯤ꯫ ꯃꯉꯥꯜ ꯂꯥꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫
ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯤ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯐꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯝꯅꯧ ꯅꯧꯕ ꯑꯃꯗ ꯍꯤꯡꯒꯠꯂꯛꯈ꯭ꯔꯦ ꯍꯤꯡꯒꯠꯂꯛꯀꯅꯤ ꯅꯠꯇꯦ ꯍꯤꯡꯒꯠꯂꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯐꯥꯎꯕꯒꯦ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯦꯅꯥ ꯇꯥꯗꯕꯒꯨꯝ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯕꯁꯨ ꯌꯥꯏ ꯊꯥꯖꯕ ꯂꯩꯇꯕꯒꯨꯝ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯩꯕ ꯌꯥꯏ ꯏꯔꯥꯜ ꯂꯩꯕꯒꯨꯝꯅꯗꯤ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯃꯌꯥꯝꯗ ꯉꯁꯤ ꯈꯪꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯉꯁꯤ ꯈꯪꯅꯅꯕ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯦ ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯨ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯅꯪꯅ ꯊꯥꯖꯔꯤꯕꯗꯨꯅꯤ ꯅꯍꯥꯛꯁꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯥꯖꯔꯤꯕ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯩꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯗ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯁꯨ ꯊꯥꯖꯔꯤꯕ ꯑꯗꯨꯗ ꯆꯥꯅꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯐꯥꯎꯕꯅ ꯆꯠꯀꯅꯤ ꯃꯗꯨ ꯁꯥꯊꯤꯅ ꯍꯣꯡꯒꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯤꯌꯨ ꯅꯨꯃꯤꯠ ꯑꯃꯗꯒꯤ ꯃꯊꯪꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯅꯪ ꯈꯪꯗꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯍꯧꯒꯠꯂꯒ ꯂꯩꯕꯗꯧꯅ ꯐꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯈꯨꯖꯤꯟ ꯆꯤꯛꯇꯨꯅ ꯀꯔꯤꯅꯣ ꯁꯣꯏꯔꯤꯕꯁꯦ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏ ꯑꯦꯃꯦꯟ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯉꯁꯤꯁꯤ ꯀꯅꯥꯅꯣ ꯑꯃ ꯋꯥꯍꯟꯅꯤꯡꯕꯗꯧꯅ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯑꯩꯅ ꯍꯥꯏꯈꯤ ꯑꯩꯗꯤ ꯁꯤꯗꯒꯤ ꯊꯣꯛꯂꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯩꯗꯤ ꯑꯣꯏꯔꯔꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯂꯥꯛꯂꯒ ꯍꯥꯏ ꯑꯩ ꯉꯔꯥꯡꯒꯤꯗꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏꯗ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯑꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯤ ꯋꯥꯍꯟꯅꯤꯡꯂꯒꯅ ꯋꯥꯍꯟꯕ ꯍꯥꯏꯗꯣꯛꯅꯤꯡꯂꯒꯅ ꯍꯥꯏꯗꯣꯛꯄ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯒꯅ ꯁꯥꯗꯕ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯂꯤꯈꯩ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨꯅ ꯅꯪꯕꯨ ꯄꯥꯜꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯀꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯙ꯭ꯌꯥꯟ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛꯅ ꯒꯂꯥꯇꯤꯌꯥꯒꯤ 5:13-14 ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯀꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯗ ꯙ꯭ꯌꯥꯟ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯥꯛꯀꯤ ꯃꯁꯨꯁꯤꯡꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯃꯁꯨꯁꯤꯡ ꯑꯗꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯆꯠꯅꯤꯡꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯀꯤꯔꯝꯃꯤ ꯃꯍꯥꯛ ꯆꯠꯅꯤꯡꯈꯤꯗꯦ ꯑꯗꯨꯕꯨ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯑꯣꯍ ꯅꯠꯇꯦ ꯍꯥꯏꯅ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯆꯍꯤꯀꯌꯥ ꯋꯥꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯈꯜ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯒꯨꯝ ꯅꯨꯡꯁꯤꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯍꯧꯈꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯂꯛꯈꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯤꯡꯇꯝꯕ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯙ꯭ꯌꯥꯟ ꯇꯧꯕꯒꯤ ꯐꯜꯅꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯒꯦ ꯑꯌꯥꯝꯕ ꯃꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯝꯂꯛꯀꯤ ꯁꯥꯒꯨꯝꯕꯅꯤ ꯅꯪꯅ ꯁꯤꯗ ꯐꯝꯕꯁꯤꯅ ꯑꯌꯨꯛꯁꯤꯗ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯁꯤꯗ ꯂꯩꯕꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯣꯉꯥꯟꯕ ꯃꯐꯝ 15ꯗ ꯅꯪ ꯆꯠꯂꯝꯒꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯑꯃꯨꯛꯇꯗ ꯌꯦꯡꯕ ꯌꯥꯕ ꯀꯌా ꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯕ ꯑꯁꯤ ꯍꯦꯟꯅ ꯑꯔꯨꯕ ꯑꯣꯏ ꯑꯗꯨꯅ ꯋꯥꯍꯩꯗ ꯙ꯭ꯌꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯩꯅ ꯇꯣꯏꯅ ꯎꯠꯆꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯗ ꯁꯦꯀ꯭ꯔꯦꯠ ꯄꯥꯋꯔ ꯁ꯭ꯄꯤꯀꯤꯡ ꯒꯣꯗꯁ ꯋꯥꯔꯗ ꯑꯥꯎꯠ ꯂꯥꯎꯗ ꯍꯥꯏꯕ ꯑꯁꯤ ꯇꯁꯦꯡꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯂꯩꯕꯤꯕꯁꯤꯡꯅ ꯃꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯈꯨꯗꯝ ꯑꯣꯏꯅ ꯃꯤꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯃꯗꯨꯗ ꯅꯪ ꯑꯋꯥꯕ ꯑꯣꯏꯔꯦ
ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯛꯄꯤꯕ ꯑꯃꯁꯨꯡ ꯌꯦꯛꯅꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯌꯥꯎꯕ ꯁꯔꯨꯛ ꯑꯗꯨ ꯄꯥꯕꯤꯌꯨ꯫ ꯍꯧꯅ ꯄꯥꯕꯤꯌꯨ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯕꯤꯌꯨ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯁꯤ ꯅꯪꯉꯣꯟꯗ ꯍꯧꯅ ꯄꯥꯁꯤꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯁꯤ ꯑꯇꯟꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗꯒꯤ ꯀꯣꯛꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯅꯤ꯫ ꯔꯣꯃꯤꯌꯥ 12:2 ꯍꯥꯏ, ꯇꯥꯏꯕꯪꯄꯥꯜꯒꯤ ꯁꯛꯑꯣꯡ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯍꯜꯂꯨ꯫ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯑꯦꯇꯤꯆꯨꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯍꯥꯏꯕ ꯊꯣꯛꯍꯟꯗ꯭ꯔꯒꯗꯤ ꯖꯤꯁꯨꯅ ꯁꯤꯕꯤꯗꯨꯅ ꯅꯪꯉꯣꯟꯗ ꯍꯤꯡꯍꯟꯅꯤꯡꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯉꯤ, ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯕꯤꯌꯨ, ꯄꯥꯎ ꯂꯧꯕꯤꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯄꯤꯁꯤꯡ ꯈꯨꯗꯛꯇ ꯐꯪꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khaktana leidiba singna chingchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite